Imphal East District ki Pangaida leiba Sainik School ki Boys Hostel ama khanghaudana haurakpa Meina Tumna Chakhre Thaudok asi ngasi numit yungba pung 12 khara helakpa duwaida thokibani IT News na mafam adudagi phangba pauda Maheiroi Chanirom leiba Raman House haina mingthonba Meina Chakraba Boys Hostel asi Sainik School campus ki nongpok thangba sarukta leibani Meina Chakpa aduda Maheiroi singi phirol lairik amadi tongan ba che changsing yauna potlam kaya marum chakpada yaukhre hairi Mai Chakhre haiba khanglakpaga manak aduwaida leiba miyam nasu jensinduna mai adu kannanaba hotnaki tungda fire service ke team singsu laktuna mai kanbagi thabak chathaki Mai Chaklakpa adu office hour gi matam oiba maramna Maheiroi singsu reading room da lairik laikibana hostel asigi manungda Maheiroi sing amata laikidaba maramna asokapandi amata yaukhide adumakpu room adu da leiba Maheiroi singi potlam singde Ayambana Meina Chakpa adu da yaukhre Mai adu matau karamna horakpano haiba khangba ngamdrabasu hostel aduga thangnana leiba labuklomdagi chaklakpa oigani haina thajanari IT News na thengbada phangba pauda Raman House haina mingthonba Boys Hostel aduda leiba Maheiroi singi firol yauna potlam ayamba Meina chakhiba maramna hostel aduda leiba Maheiroi singsu makhoigi ahal sing laktuna thoknakhre hairi Potchei lối chạy về thì cần nó xuống ngầm rồi về em quên chuẩn lý đấy cái gì dùng sẵn là người gì rồi lên nó tiền kia